asigi nipangi ahing nongyaidagi Kuki State Organization JNT na National Highway number 37 da Matam Kaktana Shutdown Chatthariba Asi Handoku Haina Rongmei Naga Council Manipur RNCM na apel Tourakli Hiram asiga mari lainana RNCM gi maikaidagi thadorokpa cherol amana hai Rongmei Furup ase National Highway number 37 gi juri dagi kaithal manbi fawmi paring asida matam kayagi mamangdagi khundaraklaba furup ni maikai asomda furup asina lamgi mapu oiduna lakpani Mamangda maikai asomda leriba Kuki furup singa nakal anigi marakta khudek pinaduna highway asida ayat apan pida naba yanakibani highway asida ayat apan piba asina Tamenglong amari none district khundariba Rongmei furup ke chamjaraba miyamni socio economic ke fibamda chauba akaiba ama pire handak case ona highway asida matam kaktaba Shutdown Chatthariba Asi wakhal thenbagi thawongni Kuki State Organization JNT na National Highway number 37 da Matam Kaktana Shutdown Chatthariba Asi athubada handokadabane furup singi marakta tungkoina tangdu laitana lainaba honagadabani haina cherol asina makha tari